Arambai News Guwahati da Metelongi Pau tabiribasingbu ihan handumaktada chingangbam Suzitrani na kurumjari. Husing asigi samlappa mariba pau sing lawirase. Ngasi Assamgi Medical College Nipangi Principal Singa CM Himanta Biswa Sarmaga Paminaraba Matung Lowkiba Warip Matungina Makal Kudimaki Health Test Hanana Nungtil Pung Ohum Paubugi Manungda Tauramba Adu Hausiktagi Numidang Pung Tara Fauba Blood Test Tagi Hauraga MRI Fauba Test Toba Yaragani Haikre. Loinana ngasidagi hauna Guwahati Medical College Hospital da numidang pung tara fauba operation kudimak athingba amata leitana tauba yaragani haina Health Minister Kesap Mahantana lauthokre. Ngasidagi Education Directorate Kahili Parada transfer amadi posting na chingbaga mari leinana lakpa mipung khudingmak changbada athingba thamlagani maramdi masiga mari leinaba thabak khudingmak portal gi khuthangda tawragani maramaduna December 10 gi manungda account habadi registration tawgadabani oza transfer gi damak toina anoba app amasu hangtokre hairi MLA Akhil Gogoina ka iho amuk hauragani warning pirakiba dugi merak asida BJP gi hanagi MLA Angur Lata Baruana ka andolan dramani karimata nate hairubadagi jay nabakya thorakre panbayai farm law ahum lok thokraba matung Hyderabad ki minority luchingba OAC so UP gi rajniti da mai churadana ka amadi NRC lok thokadabani hairakre Handakarani mamang alpha changre haina kana ngangna khiba tioke arindam bora lambidagi police na phaduna ngasi amuk mayum tamna purakre arindam higher secondary first division da pass tawrakhe amadi mama mapagi amata pokchaba machanupane ngarangta maki mamana machanupabu halaktaba yaroi makoigi kana lejade haina yamnamak kanna wakatkibane Guwahati University da CM Vigilance Cell na APDCL wathoka marilina na thihumba ngasisu amuk chathabadagi APDCL parikya gi OMR seat strong room dagi phangba ngamkhre OMR seat cartoon taret phagatki amadi makhata na numit humni thihumba chathagigani hairi asumna parikya da siznakhiba OMR seat pumba phagalagani Assam ki CM Himanta Biswa Sarma amsung Nagaland ki CM Nephew Yogi Maraktangam Khaigi Chet Nabamadi Rajnitigi issue kyagi matangda phaminaduna wari sanakre Jaragasida Union Home Minister Amit Sahana so makoi anigi matakta thajaba thambaga loinana naga political issue ki matangda tung koinagi oiba santainaba ama puraknabagi thodang sinarakre hairi Panbayai Chief Negotiator TH Muiba Chairman Q Tuku Vice Chairman Tongmet Wangnao amadi atay luchingba kaya yawba NACN IMG akhanaba mihut kangbu ama chaliba thasigi ahanba chayoldagi Delhi da wari sananabagi hojiksu ngaiduna lay hairi Chaliba thasigi taramapan amasung kunda mathaga Assam Jorhata pangthokiba All Assam Muay Thai Championship ta Kasar District ki mol senduna saruk yaroba Sarangthem Vishalna KG Yankhayumdoi category da gold phanglakre Maki mai pakpa sida harau tyamba phungdok poina maki pongnafam khungang Kasar Lakipur gi manung channa koroi kanida maku taramna okre Khulasigi Nahalongmi Marup Club amadi Meirapai Loop anina punna sinduna pangthokiba taramna okpagi thoromasida club asigi advisor Konthojam Mangonjau Meirapai gi advisor Chirom Ongbi Purnima amadi Lakipur East Zilla Parishad ki member Kangabam Anitana Chingbana daisa famki Sarangthem Asokanta Advocate Fanjobam Loknath Meirapai gi luchingba ahibam ongbi Irani Sarangthem Vishalna Chingbana wafam kya thamki Panbayai Sarangthem Vishal Koraikandigi retired army Subedar Sarangthem Asokanta amadi Sarangthem Binagi amatapokjaba machanupani Assam Lenga ki Handloom Cluster Development Program ki makhada Singerbon Cluster Development Project ki buyer seller meet amangasi South Barak Complex Binakandi Part 2 Kasarda pangthokre Tharomasida Utpal Kumar Sharma Assistant Director A Monaf Deputy Handloom Officer amadi Marathon Devi Member Consulting Committee Singermon Chingbana Chief Guest amadi Guest of Honor Singh Oiki Handloom and Textile Silchar gi Circle Inspector Ngangum Elina Devi na taramno okpagi warok piki midasida lamdam kaya dagi phi sabi kaya na masana sajaba phi makhal kaya utki Freedom Fighter Rani Gaidunglugi Mingda Lupa Crore Taramanga Changna Tamenglong District ki Nungkao Khunda Sagadaba Travel Freedom Fighter Museum Union Home Minister Amit Sahana video conferencing ki kutangda ngasi urep uyung tamkre Jingmi singi
Marakhtagi Maribakidamak Thawai Katkiba Thobasingbu Kai Kumnaba Utboina Tha Sigi Tara Mangadagina Kunithoi Fawba Tongan Tongan Mafam Kyada Khubam Amadi Museum na Chingba Sananaba Prime Minister Narendra Modi na Lauthokiba Adugi Manung Channa Museum asi Sagadabani Haina Amit Sahana Phongdokhi India ki President Ramnath Kovind na Rashtrapati Bhavan da ngasi Defense Gallantry Award singen thokibaga loina Manipur dagi Army Air Defense Kunithoi Subasam Rifles ki Major Konjengbam Bijendra Singh da lemjaningai oiraba Saurya Chakra Award khusinakre lebaga sigi ahum suba khwaidgi wangba Gallantry Award Saurya Chakra phangkiba Major Konjengbam Bijendra Singh Jiribam District ki manung channa Dibong Makhalai kai dagine Manipura based oiba filmmaker Hawam Pawan Kumar gi Manipuri amadi Tangkhul lon gi anisuba feature film Nine Hills One Valley Indonesia da pangtokadariba Jogja NETPSC Asian Film Festival Ingnisingini Kunmathoi premiere show da utlagani haire Chaliba Thasigi Kun Taret ki Mamangda Taret Suba UGC pay slip pithok trabadi college oza singna democratic oiba khongzang kaya changshin ba hauragani haina phegok tana thadorokpa chirol amana lenga ki mathakta khangalakle Suna Sinduna Transport Fare Hike and Grievances of Transporter Haiba Hiram da Pangthokiba Khananabagi Mifamda Warep Kya Lokibaga Lunana Uniform Set Pamadi School gi Identity Card Paiba Mahiroi Shingi School College Amadi University Chat Pamadi Halakpagi Atongwal Chada Yankai Logodabani Hairakle Cycle Kendradagi Congress ticket Karakhiba Yamthong Haukiba Mdi Sagolban Kendradagi Congress ticket Karaklaga Party Asidagi Tanthokpadagi unattached MLA Oina Laiba RK Imo Anina Sangvidangi Tara Suba Schedule gi Wangbada BJP de Yaukibadu Maram Chade Maramaduna Speaker na Khudakta MLA Ani Asibu disqualified to Winabagi Aiba Wakachirol Manipur Assembly Secretariat ki Speaker gi Tribunal da MPCC na Pishalakre Mamangi Assembly Mikhal gi matamda Bengal da oikiba hingsagi pibamadu ngasi Tripura da amukhana uba fanglakle Tripura da BJP amdi Trinamool Congress ki marakta China baga loinana Bengal gi Khela Hobe adu Civic Mikhal gi mamangda Tripura da uba fanglakle andak Abhijit Banerjee na Tripura da thunglabagi khongchat adu bom pokhaibagi thodok na okay Mikhal gi mari leinaba thodok singda TMC gi luchingba kaya asogapan nangkhre Trinamool luchingba singi yumamadi ingkholda nunglangsin ki Mamangda Kayarak Hanna Haizarabada, Unabagi Ayaba Pirak Tabadagi, Nasidi, TMC gi MP Singna, Delhi da Chatuna, Home Minister Amit Sagi Yumda, Tomzilaki, Amadi Mamaida Amit Saga Unaki. Nagalamaromda, Tripura da Togli Hingsagi Tong Singasigi Matangda, Trinamool Chief Amadi, Bengal gi CM Mamta Banerjee, Nasi Delhi da Tunglaki Bagaloyana, PM Narendra Modi ga Unanaba, Hotnagani Haidi. West Bengal amasung Sikkim gi marakta railway connection gi thabak inglisingini kulhumdoida loisilaba yai haikibaga loidana hariba Sebok Rangpo railway connection asina Sikkim da kunai amadi sel tungi pibam chakutpada anoba inot ama purakani haina railway state minister Rao Saheb Patil Danve dangasi haikre Panbayai hariba railway line asi kilometer yankhaini thoi sangani aduga station taruk leigadoribane aroibadangasi gi tentakpa maroiba pau khara Assam ki Tet Oza Singi Marakta Asaba Che Chang Paiduna Oza Oirambagi Wathok Tholakpadagi Tet Oza Punamaki Che Chang Amuka Hanna Nauna Thigalagane Nagaomadi Tezpur Lambida Lariba Kolyabo Mora Thongi Railing Tektuna Truck Ama Isingda Tasin Badage Driver Amadi Handyman Hokzik Pauba Thiba Phangdre Morigaugi Borongabari Ras Mohotsapta Yengbada Nungaitaba Amadi Ras ka Chanadaba Jagoi Utlambadagi Sinlangba Committee Matakta Action Lobagi Pibam da Lakre Swal Kusigi School Amada Lengakna Quality Yaudaba Set Lubada Segaiba Home Makalgi Uniform Sing Pirambadagi Hanagi Amanba Uniform Set to Nakarakpam Hairoi Sing School Changhandabagi Achobu Watokama Thorakre Dibrugarh University ki suspend taukraba Vice Chancellor Dr. Ranjit Tamuli terminate taukre. Haukiba January February thada mahaki mathakta senja thumjagi case panduna suspend da lairakibane. Malemgi apunba maitai lining loop ki paring naina chatharakpa maitai cha singi wasak parei handokpa thoromgi manung channa maru sanglen Jurakhul Kasarda ngasi miyoi yangkhaima thoina maitai lining da hanjinkhre. Azadi ka Amrit Mahotsav Thoromgi Manung Channa Dr. Konika Khuraizam da Best Educator English Singani Kunmathoi Award Pirakle.
Dr. Konika Hauzik DM College of Teacher Education Imphal Associate Professor Oiribani. Lagliba tang kunmari yumsagai sanumita All Assam Manipuri Meitei Artists Association gi apong mipum ama Balundar Gaw Panchayat ki Community Hall Lanka Hozai phamlagani. Meghalaya gi CM amadi NPP gi President Conrad K Sangma numitumni gi khongchat tangasi Imphal da thonglakre. India da haukiba pung kunmari sada COVID ki anoba case listing ni pan ga chamri marfuni pan phangki miyoi chani ga niphuma na COVID na maramoituna laikhide. Masina mamang chehi habdi English ngani kungi me thadagi horga hauzik phawda khwaidagi nemba nomagi anoba case phangba haibadu oire. Karnataka da nongleptana chubadagi miyoi kunmari sikre yum chatruka yankhaini pana mapung pana mang takre haire. India gi Balakot Hero da Gallantry Award Bir Chakra piduna ikai khomnakre. Indian Air Force ki Wing Commander Arindam Vardaman na Pakistan ki F-16 kapthaki adubo mak Pakistan Army na phajin ki mamaithang da Arindam Namphu da Pakistan da thadokhalakibani. Captain Amrinder Singh amasung Sidhu gi marakta muknaba loiba naidre. Sidhu na karigumba Patiala da vote leplabadi security fawba mangzagani haina Captain Amrinder na singnaba haurakre. India da miyoi chada marphumathoi hena COVID ki ahanba dose kapthokre. Covaxin kapthoklaba lam chatpasing Canada da changbagi ayaba pikre. Australia na international mairoi sing amasung workers singi oina border amukhanna hangdokre. Australia na US amadi UK ga nuclear technology deal sahi tawnakre. Chinese tennis sanaroi Peng mafam khangdana mangkhibagi matangda IOC chief ta Peng na mahak karisu tawde nungaina leiri haina video gi khuthangda wari sanaraklabasu maduna Peng safe oi haibadugi matik chaba praman natte hairaduna WTA na Peng puthoroknaba China da taksilakre. Taliban na US ta Afghan gi frozen assets sing release tongnaba hairakre nakalamarom da UN na Afghan chara henbagi phibam da leirakle hairakle. Amadi Taliban na nupi sing yawba so sing utnaba Afghan network da warning pikre. Ngasi ko na di Arambai News Guwahati da Maitilon gi pau sandok chaba matang installation jaba ga loina na tabiri basingbo amkaso hanna kurumchari.